Chanpurda Kuki Jo Nupi singna Khongjang Changsinkhre Mamang Tha Jun Taraga Tarukta Combined Security Force na Churachandpur District ki Henglep Subdivision ki Manung Chanba Songkong Village ta Chathakiba Operation da Security Personnel na Landmis tang Haukip Koba Meeoi ama hatkiba thokdoki matangda High Court ki Richard Judge amana luchingba committee ama semduna thigatnaba demand tawduna ngasi Churachandpurda Kuki Jo Nupi singna wakat mifam famduna Khongjang Changsinkhre Kuki Women Organization for Human Rights KWO HR amasung Indigenous Tribal Leaders Forum ITLF na punna sinduna Wall of Remembrance ta pangthokiba wakat mifam aduda district asige tongan-tonganba mafamsingdagi lakpa Kuki Jo Nupi singna saruk yaki ngasi wakat mifam aduga iroinana laikhidrabagi imung manungda selgi mateng pinaba public donation amasung pangthokpaga loinana Churachandpur DC ki kuthangda memorandum amasung Manipuri Chief Minister amasung Union Home Minister da pisinki memorandum aduda Landmin Sang Haukif mihat ki matangda High Court ki Richard Judge amana luchingba committee semduna while chayol amagi manungda thigat kadabani mahakbu nongmaina kaptuna hatkiba personal masak khangdoktuna mahaki mathakta logi matungina departmental proceeding lokhat kadabani mihat asiga mari leinaba praman oiba yaba potlam sing ningthina preserve tawduna thamgadabani laikhidrabagi imung manungda postmortem report fangan gadabani amadi laikhidrabagi imung manungda matik chaba compensation pi gadabani haiba demand sing tawki tong district manung chanalaiba mafum amada KNAB KM ama maitai lanmi singna khudum chankhre hari nongmai kaya fanglei makha taba pau ngaiminasi nungba subdivision manung chanalaiba sampat Naga village ngasi household taraga ma thoimuk Kuki namai Thakhre hari Mikhalda mirep oriba singna matai manawgi lanthum utnanaba Supreme Court na khangankhre Mikhalda mirep oriba singna masagi loina binatraga mapuroibagi maral mathum phongdoktaba haibasi khunagi mayokta leiba thawongni hiramasigi matangda mapung phaba investigation chathagadabani haina Supreme Court na phongdokhre Justice Sanjoy Carol amasung Justice N Koteshwar Singagi bench amana hai Representation of the People's Act 1951 gi section 125A gi matung ina Mikhalda mirep oiriba Meeoi khudingmangna masa masa gi loina bi natraga mapuroibagi lanthum laukthokta yade Mikhalga mari leinaba thabak thoram singda semjin chajinba affidavit file toramba thoklabadi khunagi mayokta leiba thawongni haina lawbaga loina namapung phana investigation chathagadabani Gujarat High Court na pikiba while ama sengnaraduna Chandrika Ven Kishore Dafta na file tawrakpa petition amagi hearing chatharaba matungda Supreme Court na wafam asi phongdokhibani Gujarat ki municipal election da mirep oiriba singna masagi loina bi natraga mapuroibagi lanthum phongdokpa mathau tade haina High Court na pikiba waref ama chanahankidabaga loinana Supreme Court na High Representation of People's Act section 125A asi mipum khudingmakta chap manana chanahangadabani miref oiriba Meeoi adu khaktagi lanthum laukthokpa yade miref adugi mapuroiba natraga loina bigi lanthum su affidavit ta mayek singna pangadabani madai manawgi mingda punna leiba lanthum khaktama laukthokadabani haiba dafdagi argument adubu yaningdaba phongdokladuna Supreme Court na hai candidate oiriba Meeoi mahaki mapuroiba natraga loina bi amasung dependent khudingmakki lanthum mayek singna phongdokadabani haina Representation of People's Act section 125A da mayek singna palli Trial court ki asoiba adu matungda amu hatna thogandana honagadabani Code of Criminal Procedures gi section 465 ki matungina achumba losenduna thamliba Meeoi singi mathakta matik chaba thabak lokhotgadabani Trial court singna matung tarakpada yariba makai technical gi oiba asoiba lehendabaga loinana achumba mongda pangthokpa mikhal oihanaba thorang lokhotgadabani kanaguma miref amana masagi loina binatraga mapuroibagi lanthum phongdoktaba tarabadi mari leinaba magistrate na cognizance lawbaga loinana mathau taba thabak paikhatgadabani mikhal khudingmakta miref oiriba singna su semjin sajinba affidavit file tawbu yaroi kanagumana achumba wafam loselaga semjin sajinba affidavit file tawrama thengnarabadi mari leinaba magistrate na mapung phana investigation chatharaga logi matung ina lokhutpam thokpa thabak lokhotgadabani haina su Supreme Court na khanganki pake koibagi chingsingda Kuki militant singi kem karigi sa lambano Congress ai lengakna karamna Myanmar terrorist Kuki foreigner singa su tawnaram libano su tawnariba KNA gi president P Haukif amadi ZRO gi president Thangnian Pau Guite animak Myanmar origin ngaktani Kuki terrorist singna India lengak ki mayok talan hokiba leibra haina Federation of Haumi gi Secretary Information and Publicity Dr. Hen Bamangang na thadorokpa cherol amana hanglakli cherol asina makhata na hai Iramda masida Kuki amadi Indian Security Force singi marakta karamba operation tawnakiba laikhrabage India lengak ki mathakta lan hobusu nataba Myanmar da leiba yadabadagi Manipur na huranduna changsilakpa Kuki terrorist singa su tawnaba haibasi malengi miyamna nokadaba Congress lengak ki thawongni asida sunatana Kuki terrorist sing asida piba yaba facility khudingmak piraba matungda Manipur tampaki chingi akoibada su kem mayam ama salam liba asigi nungi aronba karino
hairi State President. UN Headquarters ta Tibetan activity ama masa mathanta mai thaduna sijakre. China na Tibet khudum chanduna laibagi thawong yaningda bafongdoktuna Manhattan da laiba United Nations ki headquarter da Lofga Rangjen kauba Tibetan activist ama masa mathanta mai thaduna sijakre. Meeoi aduna lambi da Tibet ki firal paiduna laklaga UN Headquarters manakta da mai thaduna sijakibani. Ngayak leiraga UN ki security staff singna fire extinguisher galoina na mafam aduda thunglakhe adubu Rangjendi matamduda wakal mangduna laimai da turaki khudakta mahakpu Valley View Hospital da pukhatuna laikanaki adubu laikanaba ngamdana siki. Thokdok thokfamdagi police na leaflet kaya marum fangki leaflet aduda China bu Tibet dagi lapna lौथोखिगदबनी हाइबा स्लोगान कया थेंगनकी चाइना ना हंदकता अनौबा लो अमा चनहनखिबगी मायोक्ता तिबेतान अदु मसा मथनता मै थादुना सिजखिबनी हाइना एक्टिविस्ट अमसुंग ह्यूमन राइट्स ग्रुप सिंगना फोंदोखी हंदकी चाइओल असिदा चनबा होख्रबा लो अदुगी मतुंगदा चाइना ना तोंगान तोंगान बलेबाक सिंगना चंगजफम लौदुना लैरिबा तिबेतान सिंग फा पुनबगी थवंग चथरकपा याई हाइरी कुकी मिलिटेंट सिंगना तमथिन हातपीख्रबा कालीवांगबौगी मपो कुमोन पांगथोख्रे कांगपोबी डिस्ट्रिक्ट की मनुंग चनबा लालुन वाईफाई दा कुकी मिलिटेंट सिंगना फाख्रबा मतुंग यामना तमथीबा मवोंगदा मिनुंगसी लेतना हातोक पीख्रबा नागा मिचम तरुक की मनुंगदा अमा ओरिबा कालीवांगबौ अबोन माइगी कुनगा हुमदोई सुबा मपो कुमोन थौरम ngasi जेनिम्स की मोक्ता पांगथोख्रे कुकी मिलिटेंट सिंगी थवोंग अमदी मसीदा लेंगांग मतिक चाबा एक्शन अमता लौखत्ताबगी मायक चंगसिलखिबा खोंजंग सिंगी सरुक अमा ओइना ngasi थौरम मसी पांगथोकपनी हाइरी खोंजंग असिगी मतंगदा लैखिद्रबा कालीवांगबौगी मयाम्बा विलियम ना पाउमी सिंगदा हाइ लैखिद्रबा माकी मनाउ नुपा असि ऑटो रिक्शा थौदुना लैजबा सिनमी अमनी मा कुंबा मिचम अमाबु मकक मकक कक्तुना हाटपा हाइबसी मियोय बिगी लिचत नते मा का लोइना थौदो असिदा कुकी सिंगना हाटखिबा मकोय तरुके अचुंबा वाइल फंगद्रिबा फावबा असिबा हक्चांग लौखिरोय लोइना मखल मखा कयागी खोंजंग सिंग लेपा लैतेना चंगसिनगनी हाइखि सिक्योरिटी फोर्स ना मफम कयादगी खुलाई फागतख्रे स्टेट असिदा सिक्योरिटी फोर्स ना काउंटर इंसर्जेंसी अमदी लॉ एंड ऑर्डर की फिबम फगरहनबा लेपतना चथरकिबा खोंगथांग अमगी मखादा तोंगान तोंगान मफम कयादगी यामलबा खुजु खुलाई कया फगतपा ngamkhre पुलिस की पाउदा थासगी अनिदा बिष्णुपुर डिस्ट्रिक्ट की कुंबी सेतुपुरगा नकना लैबा कुंबी सगोलपाट की मफम अमदगी यामलबा खुलाई सिंग फगतपा ngamkhre फगलबा खुलाई सिंग अदुदी मैगजीन गा कोनना M16 राइफल अमा मैगजीन गा कोनना 9mm पिस्तौल अमा SBBL गन अहुम पोम्पी बॉम्ब मंगा 36 IC हैंड ग्रेनेड मरी कापा यारिबा मरु कुंट्रा गनिथोय इंचास राइफल्स की मैगजीन अहुमनी अतोपा अमदा थासगी अनिदा सिक्योरिटी फोर्स ना चांदेल डिस्ट्रिक्ट की मोलचोम पुलिस स्टेशन की मनुंग चना लैबा चलजांग एरिया दगी यामलबा खुलाई सिंग फगतपा ngamkhre पुलिस की पाउदा फगलबा खुलाई सिंग अदुदी AK-56 राइफल अमा मैगजीन मंगा सिंगल बोर राइफल तरा बाउफेंग रेडियो सेट मंगा 12mm की शॉटगन अनिनी हाइरी नाकल अमरम दसु थासगी अनिदा इम्फाल ईस्ट डिस्ट्रिक्ट की पोरोंगपाट पुलिस स्टेशन की मनुंग चना लैबा वाखा एरिया दगी यामलबा खुलाई सिंग फगतपा ngamkhre पुलिस की पाउदा फगलबा खुलाई सिंग अदुदी .32 पिस्तौल अनि 12 बोर पम एक्शन SBBL अमा डबल बैरल गन अमा सिंगल बैरल गन अमा 36 हैंड ग्रेनेड मंगा हैंड ग्रेनेड की डिटोनेटर अहुम लेथल सेल अमा 2 इंच मोटार HE बॉम्ब अनि ट्यूब लॉन्चर मंगा मैगजीन यावबा .32 पिस्तौल अनि तोंगान तोंगान बा नोंगमै मरफुगा तरुक बैरल कार्टिस कुन कापथोख्रबा 7.62mm की मरु मापन जैकेट अमसुंग बुट यावना लानमी की फिजोल सिंगसु यावरी फगलबा तोंगान तोंगान पोलम सिंग अदु मरी लेनबा पुलिस स्टेशन सिंग द सिनाखिबगा लोइना आइन की ओइबा थबक सिंगसु लौकटपा होख्रे हाइना पुलिस की पाव सिना मखा थाना फोंदुरगली मिचम तरुक मिहाट की अचुंबा वाइल फंगलु हाइबा डिमांड तौदुना मफम कयादा वकत मिफम फमख्रे कांगपोकी डिस्ट्रिक्ट की मनुंग चनबा लियांगमै नागा खुल अमा ओरिबा कोनसा खुल की नागा मिचम तरुक कुकी तारु सिंगना लाइलोन वाइफाई कुकी खुलदगी फाख्रगा तमथिना हाटखिबा मिहाट अचुंबा वाइल फंगलु हाइबा यावना तोंगान तोंगान डिमांड सिंग तौदुना ngasi इम्फाल ईस्ट की मफम कयादा वकन मिफम फमदुना खोंजंग चंगसिनख्रे वकन मिफम मदुदा नेशनल हाईवे टू इम्फाल दिमापुर लंबी की कोइरेंगै खाबम लमखाई लुवांग संगबम चिनी गडाउन मपादा हेंगांग केंद्र की तोंगान तोंगान खुंगंग सिंगदगी लाकपा मैरा पाइबी सिंगना सरुक यादुना चथखी जस्टिस फॉर 6 सन ऑफ कौरु यूनाइटेड कमिटी की मखाद चथखिबा वकन मिफम सिंग अदु दा नागा इचल इनाउ तरुक हाटपदा चेनबा सिंग फादुना चेराक पियु सस्पेंशन ऑफ ऑपरेशन सु लौथोकदबनी KNFP टेररिस्ट नि हाने लौथोकदबनी अमदि लोना यादबा खुलसिंग तकथोखिगदबनी हाइबा वहाई सिंग थाबा प्ले कार्ड सिंग सिजनकी लोइना स्टेट अमदि सेंट्रल लेंगाना हारिबा वाफम सिंग असि थबा ओइना ओंथोकदबनी हाइबा डिमांड तौखि लैमखोंग आर्मी हेडक्वार्टर दा लैबा KB स्कूल दा महि तमा लाकपा सिंग कुकी ना थिंख्रे लैमखोंग दा लैबा आर्मी हेडक्वार्टर्स मनाकता कुकी सिंग लंबी थिंखिबना मरम ओइरगा केंद्रीय विद्यालय KB लैमखोंगी महिरोई सिंग स्कूल चटपा याहानखिद्रे रिपोर्ट अमगी मतुंगिना खोंजंग चंगसिलिबा कुकी सिंगना स्कूल तमना थौरकपा महिरोई सिंग तोंगबा बेन पुमनमक थिंजिनदुना थमखि कुकी सिंगना खुंदाबा मफम पुमनमकता लंबी थिंजिनबगी सरुक अमा ओइना ngasi सुमसिंग यामलबा कुकी फुरुफ की नुपा अमसुंग नुपी सिंग थौरकलगा लैमखोंग आर्मी कैम्प मनाकता लंबी थिंखि
Manipur ki chingi district sing da tangai fadana changdaba yadaba potlam sing mapung fana fangangadabani haina Kuki ki lup sing na taksila duna lambi thingbagi khongjang adu changsin khibani hari School karapa mahiroi sing fawbo chatlan khidabagi matang da Houjik fawbagi oina district administration security agency sing amadi Kendriya Vidyalaya gi authority sing gi maikai digi wafam amata phongdurak palai tri hari